पाउसे युमफम ओइबा मरोइबा पाउ खरा अपडेट तौजरे Leibak asida COVID-19 की community transmission Hourkle Oire pepepema si Fadre IMA Leibak asida mi paningai oreba COVID-19 की community transmission Hourkle Oire pepepema si Fadre haina Indian Medical Association IMA na phongdokre IMA Hospital Board of India की chairman Dr. BK Mongan hai ki Leibak asida hojik COVID-19 की laichet sandurukpa ki pipam asidi chang yamna hengalak bahaibetu Oire Numit kuding case Lising kuntra yan hengalagli masidi Leibak asiki oina yamna phataba phibam ni laina laichat asi santhorkpa gi tongan pe factor kaya marom leiri adumako punna yengba matamda haujik laichat asi khungkangi mafam singda ju santhorkle masi phataba khudam amani masi magna haujikti laina laichat asi community gi thakta santhorkle haibadu takli maraga sida Manipur da case Lising ani yougadaba sama Fadre Manipur da COVID-19 की case Lising ani yougadaba sama Fadre pungkun mari gi manung da case kun hengalak tu apan ba case masing Lising amaga sa pantara ga mathoi shukre mama positive Oikhraba Matungda Macha marisu positive Oire COVID-19 command control room dagi health department gi assistant director amasung spokesperson Dr. Khoiram Sasikumar mangang nangasi numidang pung taret fawbagi report jumpam Oiraga Thadorak pasirol amana hai hokiba pung kun mari gi manung tenu patara mari amasung nupi taruk punna mioi kun COVID-19 positive oibet thengna khre mioi kun asigi manungda tarama thoina REMS ki BRDL da marina JNMS ki BRDL da ahum na Tamenglong ki district hospital da amana Thawal district hospital da amasong atopa amana Imphal East ki mobile team na confirm tawkhibane atopa paw amada Itanagar da lockdown August ahum phawa sangdokre Itanagar capital region ICR da hauji sathariba lockdown Arunachal Pradesh government na August ahum phawa sangdok hankre Chief Secretary Naresh Kumar na phongdok khibada hojik leirba COVID-19 ki phemap yengduna amasung lamdam asida local transmission control tongna na lockdown sangtokpagi warep asi lorokpane nomaijing numit virtual press conference amada Kumar na hai ke madudi hokiba sayul mari asida ICR da COVID-19 positive case an hiyang khayena detect tawki experience amasung apang information da yumpham Oire government na stakeholder punama ka tararba matungda lockdown asi sayul ani amaka su sangto anna bagi warep lawki matamasi ki manungde health department na antigen test paksana pangthokani virus asi sandorakpot control tongna baki modality sing puthokani UK da Achouba Kakcheng Apaibi kaya Paisilkl United Kingdom da Kakcheng Apaibi kaya mile yang khairom pak na Paisilkl ki saktam ama space dagi yengbada thengnare haina ngasi pawgi source amana haire yamlaba Kakcheng ki laisil mapai manba adu med office ki weather radar na Kent amasung Sussex ki adia sarukta thengnar khibane London ki matak chu khara pikpa mapai sing paiba uki kalen ki matamda Kakcheng Apaibi kaya pulap thorakpagi thawdok ase hek thokle mapai sing asida Kakcheng Lising kaya harom gari haina med office ki spokesman amana haike sabchana sahi amagi mamang dusu masi Kakcheng Apaibi numit ase thoki haina spokesman aduna haike Royal Society of Biology na phongdok ki matung ina masigumba numit amma sabchana leibadi nate adubo June dagi September phawbagi manungta numit singgi Chada marfudara taruk phawbada asumna Kakcheng mayam paithorakpa asi thengnai haire arobita content sing asigi maruba paw khara asi ba pawtem jari ba Manipur Local News YouTube channel amade Facebook page asida gi hiyang bir punamak puthaga jari loina na channel hasina tumda kana rabade subscribe like and share to ba kawi kono punamak po amuk hanna thaga jari